Home Ministry na CAA gi matang da main pek ta sahi amagi matung da memorandum gi paukhum pirakle. CAB gi mayok ta main pek ki hu hangat ni yenglu da ningsing bayai North East ki state sing da maruaina Manipur da Citizenship Amendment Bill CAB hojik na ek on khraba CAA sanaba yaroi haibagi akan ba khongjang kya 2019 da sangsingki. Manipur gi oina Manipur People Against Citizenship Amendment Bill 2016 main pek na lusing laga Manipur gi miyam hukna 2018 December gi horaga akan ba khongjang changchinki. Khongjang asigi saruk ama oina main pek na North East ki state sin bathungna NE Mission for Reconciliation ama satki. Khongsat asi haukiba 2019 gi February 19 Imphal dagi khongsanki. Bairo ta satkiba khongsat asina Assam, Tripura, Mizoram, Meghalaya, Arunachal Pradesh amadi Nagaland state sin bathunglaba matungda Meghalaya gi Shillong na headquarter oirga North East Forum for Indigenous People NEPHIP semki. NEPHIP ki Federal Assembly na lauba warip ki matungina North East state singda CAB, CAA sanaba yaroi haibagi amato iba demand tauki. Loinana NEPHIP na Government of India ki Prime Minister Narendra Modi da NE state singda CAB, CAA sanaba yaroi haibagi mapung pharba memorandum ama pisin na balep naki. Hariba memorandum asi NEPHIP ki member state singna magi state ki governor gi khuthangda nongmutada haibadi 2019 gi August mapan da pisinba haina lep naki. Ware basigi batungi na Manipur gi oina su main pek na Manipur gi governor da 2019 gi August mapan da memorandum asimak pisinki. Loinana ikai khumna jaraba Manipur gi chief minister unaduna memorandum pisin baga loinana taksinki. Memorandum adugi mapung oiba warol di hanadagi mitopna lakhatuna leiraba adugi sumathakta karigumba makhal amatagi ngaklo su leitaba Manipur da Citizenship Amendment Bill 2019 chanaba yaroi haibasini. Loinana North East ki state singda ek asi sana hanbiganu haibasini. Laibak phaba haigadra hojik 2019 gi August mapanda India gi Prime Minister da pisin khiba memorandum adugi paukhum sahi amakhaktagi matung 2020 gi October 15 da main pek ki khutta phangle. Thenglabasu thengna main pek na Manipur miyam gi mihut chilaga thaja khiba waphambu lumna lobi duna paukhum pibirakpa miyam gi mihut chilaga India lengak bu thagatpa phongdokjari. Asigumba paukhum asin NEPHIP ki atai sister state singdadi phangbagi paw leitri. Government of India ki Ministry of Home Affairs Foreigners Division Wing ki Under Secretary Asutosh Anandana haukiba September 2020 da khuyek piba paukhum asida hairi. Citizenship Amendment Bill 2019 asi Parliament na December 2019 da pass tawkhre. The Citizenship Amendment Act 2019 CAA 12 December 2019 notice thoklaga 10 January 2020 dagi chanaba haukhre. The Citizenship Act 1955 Section 2 1B gi matungina amadi Section 6B na citizenship ki damakta special provision ama piri. Hariba CAA 2019 gi Section 6B asi Assam, Meghalaya, Mizoram natraga Tripura gi 6 schedule chanaba tribal area sing amadi Bengal Eastern Frontier Regulation 1873 gi makhada inner line permit system chanaba state sing dadi chanaroi. CAA asi Indian Constitution gi matungina chanaba yaba yadabagi matangdi quota singnarakpagi matungina hojik Supreme Court ta case chathari. Serol asi competent authority gi ayaba lauraga thajakhibani haina supalli. Manipur gi oina miyamna pamdraba CAA gi iho kansilakpadagi Government of India na ILP chana hankhibani. North East state singi oina di mapung phana haraufam thokte adubu Manipur gi oina di khara makhai sor hondokna batanja amadi phangnakhi. NEPHIP ki apunba khongjang kayada mapung phana saruk yana ba main pek na matam chupada sem saduna leiri. Main pek natraga JCILPS ki thomi singna hakthengna na check tawbugi thabak asi paikhalabadi police department ka aikhoi masen mukna bagi phibam ma hekta oirakani. Aduna wathok lamthok yaudringai da mari lenaba government ki staff singna ILP check tawbugi thabak athubada paikhat piu haina main pek ki maikei dagi government ki miyeng chingsilakli. Ishagi iramdam ishana ngaktrabadi mapan gi mitopna kaidongai da su ngakpiroi haibasi main pek ki chapchaba thajabani haina su yumnam cha Dilip Kumar convener main pek na khuyek piduna thadrok paserol asina phongdorokle. Aduga atopa paw amana Kaunu lairembi laisangda khut thaba mara leibasing ain yoiba chairak pidana yasinakhiba phurupki kai khumnaba manglaga yasinabani ukal. Leimakhong singmangda leiba ima kaunu lairembi laisangda khut thaduna umang laila chariba phunamaki ikai khumnabada singnariba sabuk nabuk ki thawong adugi matangda yasinaba porakpa taramna oi. Adubu masi tungkoiba waroi sindi natte haina ukal gi General Secretary M Jilangambagi serolda hairi. Serol asina makha taraduna leimakhong singmangi thawong
ngaihak ngaihak ki political solution ni haina lawi thawong asina phurup ki kai khunawada khut thariba mioi sing nau chawhanbata natana pebet masa chawna ba yokpagi mawong ga manai mara leiba mioi sing ain yoba cherak pidana yasina kiba phurup ki oibai kai khumnaba manglaga yanabani mamang da su laisang sida khut thaduna amanga ta thokan khre hojik lamdam asigi maroi ba laisang kaya mang ta khalagli aikhoi gi puari gi nat chanabi amadi lining laison ayat apan akai atoi basing naidana thokan khre lamit lon amadi puari amadi kanglei ron gi sagon aba mafam kaya nauna khunda silakpa amasung atopa maming thonjin bada manghan bada matam matam gi lengak na khangjin usinadana laithok pada lenga ki loisang da leiriba mari lena basingna hena mateng pangsinduna leiriba asini matang sida haijaning badi lamdam asigi mafam punamakta leiriba umanglai khubam sing bharat lenga ki chana patha ki matungina lengak na akhanna ba miyeng sangbi duna ngakpi senbina ba thorang pangthokpiu tongan tongan mafam sing umanglai sang sing chanaba law amagi matungina protection pibiu hairi aduga topa pawmana SOP ngaktabagi mathakta iron gi oiba thabak lokhatkani state asida covid-19 gi mari leina na thamlaki ba lockdown sing tapna tapna lokthokhiba ga loina na unlock lokthorpadagi miyam na leina asibu laithokpagum tawrak iba sida section thorang lokhot poina manipur police department asu awareness program sing pangthokba haina lepki ngasisu Imphal West District amadi Imphal East District ki makok thongba police officer sing yauna tongan tongan mafam singda awareness campaign sathaki COVID-19 appropriate behavior haina sathaki pa awareness campaign aduda Imphal West District Police ki ASP ke Megha Chandrana hujik state asita COVID-19 laisat asimiyamna laithokpugum tawrakli thangal kaithengi mafam khara natana atai mafam singdadi mahusagum nomaijing phawbu dukan hanglakpa asi yamna section view yumdagi hek tholokpa matamda COVID-19 gi chana kanglon ningthing ngakpiu campaign asi makha tana leirak khulakna singbadasu sathagani COVID-19 gi chana kanglon sing ngaktaba singi mathakta ain yoiba akan bathabak lokhalagani haiki aduga topa pawmana manipur da COVID-19 na siba mioi chamaga sukna manga sure ngasi nungthin pung ahum tabada phangba pawda state asida COVID-19 laisat asina mioi ama laikhidabaga loina na punna mioi chamaga sukna manga sure Presna phangba pawda laikhidraba miyo esi Thawal district ki yaripok Bishnu Nahadagini sahi humphumanga rom surabini mahak ngasi nongalamdai pung amaga minute yankhimanga rom taba matamda size hospital da pukhalakibani COVID-19 gi SOP gi matungina test tawba matamda positive oikhibaga loinana laikanaba ngamdana laikhidabani hairi hojik state asida COVID-19 confirm case masing lising tara mariga chahum hundra mapan sukhibaga loinana laisat asina laikhidaba masingsu chamaga sukna manga yaukhre laisat asidagi phibam phagalaktuna discharge tawkhiba masing lising tara mathoiga sukna marhuma thoi amasung active case masing lising ahumga chama maudra hundoi oiri laisat asidagi phibam phagalakpagi changchada 138.03 ni hairi amaronda india gi oina so hokhiba pung kunmari asida mioi lising humphutaret ka chatet sunga nipan COVID-19 positive oiduna apunba lakh hundra hundoi ga lising hundra ni thoiga sohum maudra mari yaukhre aduga khwaidagi nongna matam asigi manungda mioi chatruk kumar phu siduna apunba laikhidaba masingsu lakh amaga lising tara ni thoiga chani tara mari yaukhre adu bolaisat asidagi phibam phagalkhiba masing lakh yankhai mari ga lising yankhai humdoi ga sukna yankhai mari yaukhre active case lakh nipan ga sukna lising taret ka chama kuntaruk oiri malem gi oina so laisat asigi apunba confirm case masing crore ahum ga lakh maudra ni thoiga lising ni phuni pan ga chatruk mar phuni thoi yaukibaga loinana laikhidaba masingsu lakh tara ma thoiga sukna lising mari ga chama kuni thoi shukhre aduga to pawmana yum amadi dukan mai chakre ngasi ayuk pung 8 makhairom tabada singjamai police ki manung chanba hairangoi thong jagannath achoba mandop lairakta leiba laimiyum lokendro koba amagi una mathak makha sawayum amamaina chakre mai chakhibadu chak thongna ba gas leak oibadagi chak poigani thajanari fire service na matam chana lakpadagi ka hena manga tha thokhidre amana ngarang numidang pung 8 makhairom tabada Bishnupur district ki khaikhoi siphai maning lekai da leiba Saugaijam Vidyasagar koba amagi dukan amasu maina chakre Sakibadu electric short circuit oigani thajari mai chakibadu da lupa lakh manga rogi mal sang mang takre hairi arobada pawilai news reader ki video bi yengbiri ba khuding makpu thagachari